ꯃꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏ ꯇ꯭ꯌꯨꯁꯗꯦꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯥꯡꯂꯦꯟꯅꯤ ꯑꯗꯨꯅ ꯈꯔ ꯆꯠꯊꯣꯛꯅꯕ ꯈꯣꯠꯊꯣꯛꯅꯕ ꯌꯥꯎꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯀꯥꯡꯂꯦꯟꯁꯨ ꯊꯕꯛ ꯂꯦꯞꯆꯗꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯏꯔꯤ ꯀꯩꯃꯤ ꯄꯥꯏꯅ ꯄꯥꯏꯅ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯃ ꯁꯨ ꯄꯥꯏꯅ ꯍꯣꯠꯅꯔꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯅ ꯀꯥꯒꯦꯟ ꯅꯤꯡꯉꯝꯕ ꯑꯗꯒꯤ ꯋꯥꯔꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁꯦꯂꯦꯕꯁꯇ ꯌꯥꯎꯕ ꯋꯥꯔꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯐꯖꯕꯈꯩ ꯈꯟꯒꯠꯂꯒ ꯀꯕꯔ ꯇꯧꯅꯕꯒꯤ ꯑꯦꯇꯦꯝ ꯇꯧꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯀꯟꯅ ꯑꯃ ꯋꯥꯔꯤ ꯐꯖꯕ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯈꯠꯆꯔꯒ ꯁꯦꯝꯕ ꯍꯧꯅꯕ ꯍꯥꯏꯅ ꯑꯩꯈꯣই ꯀꯦꯔꯦꯛꯇꯔ ꯁꯥꯕ ꯑꯦꯅꯤꯃꯦꯁꯟꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯊꯔꯤ ꯕ꯭ꯔꯣ ꯏꯊꯟꯗ ꯇꯥꯔꯕꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯑꯌꯥꯝꯕꯅ ꯁꯣꯅꯝꯅ ꯏꯟꯇꯔꯦꯛ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯥꯁꯨ ꯈꯤꯇꯪ ꯊꯕꯛ ꯈꯤꯇꯪ ꯌꯥꯝꯃꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯧꯕ ꯇꯥꯔꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗꯗꯤ ꯀꯩꯃꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯪꯕꯁꯦ ꯂꯥꯏꯚꯇ ꯊꯥꯕ ꯑꯣꯏꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯣꯏꯔꯁꯨ ꯀꯩꯃꯤꯅꯗꯤ ꯏꯍꯦꯟ ꯍꯦꯟꯅ ꯍꯪꯉꯦ ꯑꯗꯨꯕꯨ ꯀꯩꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯌꯥꯟꯕꯤꯌꯨ ꯑꯇꯣꯞꯄꯁꯨ ꯌꯥꯜꯂꯒ ꯊꯥꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯌꯥꯜꯂꯒ ꯊꯥꯖꯩ ꯑꯗꯨꯒ ꯃꯌꯥꯝꯁꯦ ꯃꯈꯜ ꯃꯊꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯠꯁꯦ ꯑꯃꯈꯛꯀꯤ ꯌꯦꯡꯉꯒ ꯊꯥꯕ ꯌꯥꯕ ꯅꯠꯇꯕꯅꯤna ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯒ ꯃꯈꯜ ꯃꯈꯜ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯀꯩꯃꯤ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯩꯃꯤꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯇꯩ ꯃꯔꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨ ꯌꯦꯡꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤꯁꯨ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯕꯨꯁꯨ ꯌꯦꯡꯕꯤꯌꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯜꯂꯤ ꯍꯥꯏꯐꯦꯠ ꯁꯦꯝꯒꯦꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯥꯎꯟ ꯅꯨꯡꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯑꯗꯨꯝ ꯐꯖꯅ ꯇꯥꯕꯤꯕ꯭ꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯥꯎꯟ ꯍꯥꯏꯐꯦꯠꯇꯪ ꯆꯦꯛ ꯇꯧꯒꯦꯀꯣ ꯁꯤꯜꯁꯣꯅꯝ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯅ ꯊꯝꯕꯤꯔꯛꯏ ꯍꯥꯎꯕꯝ ꯂꯥꯡꯂꯦꯟ ꯒꯨꯗ ꯏꯚꯤꯅꯤꯡ ꯂꯥꯡꯂꯦꯟ ꯀꯃꯥꯏꯅ ꯇꯧꯔꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯀꯥꯡꯂꯦꯟꯒꯤ ꯈꯦꯆꯤ ꯆꯥꯅꯕ ꯆꯠꯅꯕ ꯇꯥꯏꯃꯤꯡꯅꯤ ꯍꯧꯖꯤꯛꯁꯦ ꯃꯥꯅꯦ ꯁꯥꯎꯟ ꯑꯣꯀꯦꯅ ꯍꯥꯏꯕꯤꯔꯛꯏ ꯄꯥꯔꯤ ꯏꯃꯣꯝ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦꯅ ꯊꯝꯕꯤꯔꯛꯏ ꯍꯣꯏ ꯌꯥꯏꯐꯃꯤꯟꯅꯔꯁꯤ ꯌꯥꯏꯐꯔꯦ 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 ꯍꯣꯏ ꯆꯥꯔꯦ ꯁꯤꯁꯨ ꯅꯝꯃꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯃꯤꯁꯦ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯍꯥꯞꯆꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝ ꯍꯦꯟꯅ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯉꯔꯥꯡꯁꯦ ꯈꯤꯇꯪ ꯍꯟꯊꯕꯗꯧꯅ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯟꯅ ꯄꯥꯝꯕꯗꯨꯗꯒꯤ ꯍꯟꯊꯔꯤꯕ꯭ꯔꯥ ꯀꯩꯒꯤꯅೋ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯍꯦꯟꯅ ꯌꯦꯡꯕꯤꯒꯗ꯭ꯔꯥ ꯌꯥꯝ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤꯗꯨꯗꯗꯤ ꯑꯗꯨꯗꯣ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯕꯗꯨꯗꯤ ꯈꯤꯇꯪ ꯍꯟꯊꯕꯗꯧꯅ ꯇꯧꯋꯤ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯃꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯦ ꯍꯥꯟꯅ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤꯡꯗꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯂꯤꯡꯗꯣ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯎ
ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯁꯨꯡꯂꯦꯞ ꯂꯦꯞꯄꯤꯒꯅꯨ ꯑꯩꯈꯣꯏꯗ ꯚ꯭ꯌꯨ ꯈꯤꯇꯪ ꯍꯟꯊꯔꯛꯄꯗ ꯁꯞꯄꯣꯔꯠ ꯇꯧꯕꯁꯤꯕꯨ ꯂꯦꯞꯄ ꯖꯥꯠꯂ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯇꯧꯔꯤꯁꯦ ꯄꯦꯟꯗ꯭ꯔꯕ ꯖꯥꯠꯂ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯈꯜꯂꯒ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯨ ꯌꯥꯎꯔꯛꯏ Good evening. ꯗꯥꯔꯖꯦꯁ ꯀꯩꯃꯤꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇ ꯇꯧꯕꯤꯔꯛꯑꯣ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯒꯗꯧꯕ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯃꯥꯜꯂꯦ ꯗꯥꯔꯖꯦꯁꯇꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯦ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃꯇ ꯂꯧꯈꯠꯆꯔꯛꯀꯦ ꯍꯧꯕꯝ ꯂꯥꯡꯂꯦꯟ ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯖꯔꯛꯀꯦ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯀꯩꯃꯤꯒꯤ ꯑꯣꯏꯅ ꯇꯥꯃꯤꯟꯅꯕꯅ ꯐꯩꯀꯣ ꯀꯩꯃꯤꯒꯤ ꯑꯃ ꯗꯥꯏꯂꯣग ꯑꯃ ꯑꯩ ꯊꯤꯖꯔꯤ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯌꯨ ꯃꯥꯅꯦ ꯀꯩꯃꯤꯒꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯦ ꯑꯗꯨꯒ ꯀꯥꯎꯂꯦꯟꯒꯤꯁꯨ ꯇꯥꯕ ꯌꯥꯏ ꯀꯥꯎꯂꯦꯟ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯀꯥꯎꯂꯦꯟ ꯅꯠꯇꯕ ꯇꯣꯉꯥꯟꯕ ꯀꯦꯔꯦꯛꯇꯔ ꯌꯥꯝ ꯁꯥꯊꯤꯕ ꯈꯔꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯈꯤꯅꯤ ꯋꯥꯔꯤꯃꯛꯇꯤ ꯆꯞ ꯆꯥꯅ ꯍꯥꯏꯗꯣꯛꯆꯔꯣꯏꯒꯦ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗ ꯀꯥꯎꯂꯦꯟ ꯈꯛꯇꯅ ꯚꯤꯂꯦꯟ ꯃꯥꯅ ꯂꯣꯏꯕꯗꯤ ꯅꯠꯇ꯭ꯔꯤ ꯁꯥꯊꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯈꯝꯕꯒꯤ ꯑꯣꯏꯅ ꯇꯧꯔꯛꯑꯣ ꯍꯥꯏ ꯑꯃꯨꯛ ꯇꯧꯍꯜꯂꯛꯀꯦ ꯀꯩꯃꯤꯒꯤ ꯍꯥꯟꯅ ꯇꯥꯔ ꯃꯇꯨꯡꯗ ꯈꯝꯕꯒꯤ ꯑꯃꯨꯛ ꯇꯧꯍꯟꯖꯔꯛꯀꯦ Hi Che Sonam Marup Roses, good evening. Prakash Khetrimayum, good evening. Prakash Singh Asai Ude, Hosita Jagan Pamale, Taram Lokchari Prakash. Hobum Langlen Inchang se Ayukta Charaga Lakibane, Ado Hosi Kausale, Nasai Tara Sai Char, oh, Sogri Char A, Nudi Kematil Charage. ꯍꯦꯃꯟꯇ ꯂꯥꯏꯁ꯭ꯔꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯪꯕꯤꯔꯛꯑꯣ ꯃꯄꯥꯝꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯗꯥꯏꯂꯣꯒꯁꯤꯡꯁꯨ ꯑꯗꯨꯝ ꯀꯩ ꯗꯥꯏꯂꯣग ꯇꯧꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯀꯩꯃꯤꯒꯤ ꯇꯥꯕ ꯗꯥꯏꯂꯣग ꯌꯥꯔꯦꯀꯣ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦ ꯇꯥꯃꯤꯟꯅꯔꯁꯤ ꯄꯥꯟꯊꯣꯏꯕ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯗꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥꯗꯒꯤ ꯅꯥꯊꯩꯗꯨꯅ ꯈꯛ ꯆꯦꯟꯕ ꯌꯥꯔꯣꯏ ꯉꯁꯤ ꯎꯔꯤꯕꯁꯤꯡ ꯑꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯔꯒꯗꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯃꯇꯦꯛ ꯑꯃ ꯗꯥꯏꯂꯣग ꯄꯥꯟꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯗꯥꯏꯂꯣग ꯃꯇꯦꯛ ꯑꯃ ꯂꯧꯈꯠꯆꯕꯅꯤ ꯃꯌꯥꯝꯅꯁꯨ ꯇꯥꯔꯝꯃꯅꯤ ꯁꯤꯒꯤ ꯃꯇꯦꯛꯁꯦꯀꯣ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯐꯪꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕꯁꯤꯡꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈ꯭ꯔꯕꯅꯤ ꯇꯥꯏꯕꯪꯒꯤ ꯑꯋꯥ ꯑꯅꯥ ꯍꯥꯏꯕꯁꯦ ꯄꯥꯛꯂꯕ ꯁꯃꯨꯗ꯭ꯔꯒꯤ ꯏꯁꯤꯡꯒꯨꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯀꯟꯕ ꯁꯥꯐꯨꯒ ꯂꯣꯏꯅꯅ ꯏꯍꯧꯔꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯨꯛ ꯂꯩꯈꯤꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯍꯥꯏꯕꯕు ꯑꯀꯟꯕ ꯏꯔꯩ ꯂꯥꯛꯄ ꯃꯇꯝꯗ ꯏꯔꯩꯗꯨꯕꯨ ꯆꯥꯟꯅꯅ ꯏꯔꯩꯗꯨꯒ ꯆꯥꯟꯅꯅ ꯏꯔꯣꯏꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯁꯨꯝ ꯇꯥꯕꯗ ꯁꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯀꯩꯃꯤꯅ ꯇꯧꯕꯒꯤ ꯋꯥꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯌꯦꯛꯁꯦ ꯌꯥꯝꯅ ꯐꯖꯕ ꯑꯁꯦꯡꯕ ꯑꯗꯨꯝ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ ꯍꯧꯖꯤꯛꯀꯤꯇ ꯇꯥꯕꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯀꯩꯃꯤꯒꯤ ꯗꯥꯏꯂꯣꯒꯁꯦ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯔꯦꯛꯇꯔꯁꯤꯅ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯌꯥꯝ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯅ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝꯅ ꯃꯌꯥꯝꯗ ꯃꯣꯔꯦꯜꯁꯨ ꯑꯗꯨꯝ ꯑꯣꯏꯒꯅꯤ ꯃꯥꯅ ꯉꯥꯡꯉꯛꯄ ꯗꯥꯏꯂꯣꯒꯁꯤꯡꯁꯦ ꯀꯩꯃꯤꯒꯤ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯗꯥꯏꯂꯣꯒꯇꯨꯁꯨ ꯇꯥꯕꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯥꯟꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯑꯣꯏꯔꯝꯒꯗ꯭ꯔꯥꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯃꯥꯡꯗꯀꯣ ꯀꯩꯃꯤꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄꯤꯔꯛꯑꯣꯒ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯌꯥꯎꯋꯦꯅ ꯊꯝꯈꯤꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏ ꯄ꯭ꯔꯀꯥꯁ ꯍꯥꯏ ꯑꯗꯒꯤ ꯌꯥꯝ ꯍꯦꯃꯟꯇ ꯐꯖꯩ ꯍꯥꯏ ꯗꯥꯔꯣꯖꯦꯁꯅ ꯊꯝꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯆꯦꯟꯁꯥ ꯃꯥꯔꯤꯁꯅ ꯊꯝꯃꯛꯄꯅꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯥꯇꯣꯟ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯉꯁꯤꯗꯤ ꯈꯦꯆ꯭ꯔꯤ ꯆꯥꯔꯦ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏꯕꯗꯤ ꯀꯥꯡꯂꯦꯟ ꯑꯣꯏꯕꯅꯤꯅ ꯈꯦꯆ꯭ꯔꯤ ꯁꯣꯏꯗꯅ ꯆꯥꯔꯝꯃꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯇꯥꯔꯦ 6ꯀꯤ 3ꯗ ꯌꯥꯎꯕꯅꯦ ꯁꯤꯖꯟ 6ꯀꯤ episode 3ꯗ ꯌꯥꯎꯕꯅꯦꯅ ꯍꯥꯏꯕꯤꯔꯛꯏ ꯃꯥꯅꯦ ꯌꯥꯎꯕꯅꯦ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯃꯥꯜꯂꯦ ꯊꯥꯒꯠꯆꯔꯤ ꯀꯩꯃꯤꯗ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯗꯥꯔꯣꯖꯦꯁ ꯍꯥꯏꯅ ꯍꯪꯉꯛꯏ ꯀꯣꯟꯖꯦꯡꯕꯝ ꯆꯤꯡꯂꯦꯟ ꯃꯗꯨ ꯍꯧꯖꯤꯛ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯂꯩꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯗꯧꯕ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯛꯀꯗꯧꯕꯀꯃꯥꯏꯅ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯃꯥꯒꯤ ꯀꯦꯔꯦꯛꯇꯔ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯁꯛꯐꯝ ꯀꯃꯥꯏꯅ ꯑꯣꯏꯒꯅꯤ
ꯑꯗꯒꯤ ꯀꯔꯝꯕ ꯇꯥꯡꯀꯛꯇ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯣꯏꯅ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯑꯗꯨꯝ ꯆꯠꯊꯕ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯥꯏꯅ ꯇꯥꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯣꯛꯎꯔꯒꯗꯤ ꯃꯌꯥꯝꯅ ꯃꯒꯨꯟꯗꯣ ꯃꯥꯡꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯃ ꯂꯣꯠꯁꯤꯜꯂꯒ ꯊꯝꯖꯔꯒꯦ ꯀꯩꯃꯤꯁꯦ ꯌꯥꯝ ꯐꯖꯩ ꯑꯉꯥꯡ ꯑꯍꯟ ꯈꯥꯛꯇꯅ ꯄꯥꯝꯅꯩ ꯍꯥꯏꯅ ꯍꯦꯃꯟꯇ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯁꯤꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ ꯆꯠꯄ ꯑꯦꯅꯤꯃꯦꯁꯟ ꯁꯦꯔꯤꯁꯁꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯤꯖꯟ 6 ꯌꯧꯔꯛꯑꯦ ꯁꯤꯖꯟ ꯈꯨꯗꯤꯡꯒꯤ ꯏꯄꯤꯁꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯑꯗꯣ ꯌꯥꯝꯅ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯆꯠꯊꯕ ꯉꯝꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯤ ꯍꯦꯟꯅ ꯑꯗꯨꯝ ꯃꯈꯥ ताना ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯑꯗꯨꯝ ꯆꯠꯊꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯇꯥꯗꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯗꯤ ꯀꯩꯃꯤ ꯄꯨꯟꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯈꯝꯕꯒꯤ ꯑꯣꯏꯅ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏ ꯈꯝꯕꯒꯤꯁꯨ ꯑꯃ ꯇꯧꯖꯔꯛꯀꯦ ꯃꯇꯦꯛ ꯑꯃ ꯑꯗꯨꯒ ꯔꯣꯖꯦꯁ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯌꯦꯡꯖꯩ ꯁꯣꯅꯝ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯅꯥꯎꯕꯤ ꯅꯤꯡꯊꯧꯖꯝ ꯊꯦꯡꯛ ꯌꯨ ꯃꯤꯡ ꯑꯣꯏꯅ ꯑꯗꯨꯝ ꯄꯟꯖꯔꯦ ꯑꯩꯈꯣꯏ ꯁꯛ ꯈꯪꯖꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯂ ꯃꯈꯥꯔ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤꯅ ꯁꯦꯡꯅ ꯍꯥꯏꯀꯥꯟꯗ ꯑꯗꯨꯝ ꯌꯨꯖꯔ ꯅꯦꯝꯁꯦ ꯈꯛꯇꯅꯦ ꯑꯩꯈꯣꯏꯅ ꯎꯖꯔꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯁꯦꯅꯤꯌꯔꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨ ꯁꯦꯅꯤꯌꯔꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯡꯗꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯄꯜꯂꯦ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯈꯝꯕ ꯊꯣꯏꯕꯤꯒꯤ ꯑꯃꯃꯨꯛ ꯌꯦꯡꯁꯤ ꯄꯨꯟꯅ ꯈꯝꯕꯒꯤ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃ ꯇꯥꯃꯤꯟꯅꯁꯦ ꯍꯣꯖꯥꯏ ꯒꯨꯗ ꯏꯚꯅꯤꯡ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯀꯩꯃꯤ ꯁꯦꯔꯤꯌꯦꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯊꯝꯕꯤꯔꯛꯏ ꯒꯨꯗ ꯏꯚꯅꯤꯡ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦꯅ ꯊꯝꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯌꯦꯡꯕꯤꯌꯨ ꯈꯝꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛ ꯂꯧꯈꯠꯆꯔꯛꯀꯦ ꯏꯆꯦꯃꯍꯜ ꯅꯧꯄꯥ ꯌꯧꯖꯔꯛꯂꯦ ꯇꯔꯥ ꯆꯦꯡꯀꯣꯛꯅꯤ ꯏꯆꯦꯃꯍꯜ ꯏꯆꯦꯃꯍꯜ ꯀꯦꯒꯦ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯒꯤ ꯃꯥꯟꯕꯤ ꯁꯟ ꯁꯦꯜꯂꯨꯕꯒꯤ ꯁꯟꯁꯦꯟꯃꯟ ꯑꯣꯏꯅ ꯄꯤꯔꯛꯄ ꯇꯔꯥ ꯆꯦꯡꯀꯣꯛꯅꯤ ꯏꯆꯦꯃꯍꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯁꯤ ꯈꯝꯕ ꯊꯣꯏꯕꯤꯗ ꯈꯝꯕꯅ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯒꯤ ꯃꯌꯥꯝꯅ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯁꯟ ꯑꯗꯨ ꯁꯦꯜꯂꯨꯕꯒꯤ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯄꯤꯔꯛꯄ ꯇꯔꯥ ꯆꯦꯡꯀꯣꯛꯅꯤ ꯑꯗꯨꯕꯨ ꯇꯔꯥ ꯆꯦꯡꯀꯣꯛ ꯑꯁꯤ ꯎꯔꯨꯔꯕ ꯃꯇꯨꯡꯗ ꯁꯟ ꯁꯦꯜꯂꯨꯕꯒꯤ ꯃꯃꯟꯕꯨ ꯇꯔꯥ ꯆꯦꯡꯀꯣꯛ ꯑꯁꯨꯛ ꯌꯥꯝꯅ ꯄꯤꯔꯛꯄ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯆꯦꯝ ꯈꯝꯅꯨꯅ ꯄꯥꯈꯠꯄꯒꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯑꯗꯣ ꯃꯥꯅ ꯇꯁꯦꯡꯅꯃꯛꯇꯤ ꯇꯔꯥ ꯆꯦꯡꯀꯣꯛꯇꯨ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯔꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯝꯕꯅ ꯈꯔ ꯍꯦꯟꯅ ꯄꯥꯝꯕ ꯃꯥꯟꯕ ꯄꯦꯟꯗꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯋꯥꯡꯒꯣꯟ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯄꯒꯤ ꯄꯨꯔꯛꯄ ꯇꯔꯥ ꯆꯦꯡꯀꯣꯛꯅꯤ ꯍꯥꯏꯇꯥꯔꯦ ꯇꯔꯥ ꯆꯦꯡꯀꯣꯛ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯏꯁꯝ ꯁꯝꯅ ꯆꯦꯡ ꯍꯥꯏꯕꯅꯤ ꯂꯣꯟ ꯑꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯈꯨꯅꯨꯡ ꯂꯣꯟ ꯍꯥꯏꯔꯁꯨ ꯌꯥꯔꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯈꯔ ꯑꯗꯨꯝ ꯈꯦꯠꯅꯔꯦ ꯗꯥꯏꯔꯦꯛ ꯑꯗꯨꯒꯤ ꯂꯦꯡꯒ꯭ꯋꯦꯖꯇꯣ ꯂꯣꯟꯗꯣ ꯍꯧꯖꯤꯛꯇꯤ ꯉꯥꯡꯅꯗ꯭ꯔꯦ ꯑꯗꯨꯝ kauthoꯛꯅꯔꯛꯑꯦ ꯑꯗꯨꯅ ꯈꯪꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯂꯨꯔꯛꯄꯗ ꯑꯩꯈꯣꯏ ꯐꯥꯎꯕ ꯑꯗꯨꯝ ꯈꯤꯇꯪ ꯂꯨꯁꯜꯂꯛꯑꯒꯗꯤ ꯈꯪꯗꯕꯗꯒꯤ ꯑꯣꯖꯥꯁꯤꯡ ꯑꯍꯟꯁꯤꯡꯒ ꯑꯗꯨꯝ ꯇꯥꯟꯅꯩ ꯁꯤ ꯀꯃꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯑꯗꯨꯒ ꯁꯤꯒꯤ ꯂꯣꯟꯁꯤꯒꯤ ꯃꯤꯅꯤꯡꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯩꯈꯣꯏꯁꯨ ꯄꯪꯁꯦꯝꯗꯗꯤ ꯁꯦꯝꯖꯟꯗꯦ ꯄꯪꯍꯥꯏꯗꯁꯨ ꯍꯥꯏꯖꯟꯗꯦ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯂꯥꯏꯔꯤꯛꯇꯒꯤ ꯔꯤꯐꯔꯦꯟꯁ ꯂꯧꯕ ꯑꯗꯨꯒ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯃꯥꯏꯅ ꯇꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯁꯦꯝꯖꯕꯅꯤ ꯇꯥꯇꯣꯟ ꯁꯅꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯕ꯭ꯔꯗꯔ ꯐꯨꯜ ꯁꯞꯄꯣꯔꯠ ꯑꯅ ꯍꯥꯏꯕꯤꯔꯛꯏ ꯊꯦꯡꯛ ꯌꯨ ꯏꯆꯟ ꯈꯨꯟꯗꯣꯡꯕꯝ ꯍꯣꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯋꯥꯔꯤꯁꯦ ꯀꯩꯃꯤ ꯉꯥꯛꯇ ꯁꯨꯝ ꯏꯄꯤꯁꯣꯠ ꯅꯥꯏꯅ ꯁꯤꯖꯟ 6ꯁꯤꯒꯤ ꯑꯗꯨꯝ ꯍꯥꯞꯄꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯑꯗꯨꯒ ꯃꯔꯛ ꯃꯔꯛꯇ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨꯝ ꯃꯃꯥꯡꯗ ꯀꯇꯟ ꯍꯦꯂꯣꯏ ꯑꯣꯛꯅꯕꯒꯨꯝꯕ ꯑꯗꯩꯗꯤ ꯁꯨꯃꯥꯏꯅ ꯍꯤꯡꯆꯥꯕꯤ ꯐꯨꯝꯕꯒꯨꯝꯕ ꯁꯨꯃꯥꯏꯅ ꯏꯄꯤꯁꯣꯠ ꯑꯃꯗ ꯄꯨꯂꯞ ꯄꯨꯂꯞ ꯂꯣꯏꯁꯤꯜꯂꯒ ꯚꯤꯗꯤꯑꯣ ꯍꯥꯞꯄꯛꯄꯁꯦ ꯅꯠꯇ꯭ꯔꯒꯅ ꯁꯤꯂꯦꯕꯁꯀꯤ ꯀꯥꯛꯌꯦꯟ ꯅꯤꯡꯉꯝꯕꯒꯨꯝꯕ
ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯄꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯩꯃꯤꯁꯦ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯁꯤꯖꯟ ꯅꯥꯏꯅ ꯑꯗꯨꯝ ꯍꯥꯞꯄꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯥ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠꯇꯣ ꯀꯃꯦꯟꯇ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯁꯦꯂꯦꯕꯁꯀꯤ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯁꯦꯂꯦꯕꯁꯁꯦ ꯀꯕꯔ ꯇꯧ ꯉꯝꯕꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯡꯅꯁꯨ ꯑꯉꯥꯡꯁꯤꯡꯅꯁꯨ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯇꯝꯃꯝꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯇꯝꯃꯤꯕ ꯑꯣꯏꯔꯁꯨ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯝꯃꯛꯄꯗꯨꯅꯤ ꯈꯣꯠꯂꯛꯄꯗꯨꯅꯤ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯅꯨꯡꯉꯥꯏꯕꯒꯤ ꯔꯤꯌꯦꯛꯁꯟ ꯑꯩꯈꯣꯏ ꯐꯤꯗꯕꯦꯛ ꯈꯔ ꯎꯕ ꯐꯪꯖꯩ ꯄ꯭ꯂꯁ ꯑꯉꯥꯡꯕꯨ ꯑꯣꯏꯔꯁꯨ ꯄꯦꯔꯦꯟꯁꯄꯨ ꯑꯣꯏꯔꯁꯨ ꯁꯦꯂꯦꯕꯁ ꯀꯕꯔ ꯇꯧꯕꯤꯔꯛꯄꯒꯤ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯁꯦꯂꯦꯕꯁꯀꯤꯁꯦ ꯑꯗꯨꯝ ꯀꯕꯔ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯐꯖꯕ ꯁꯦꯂꯦꯕꯁꯇ ꯌꯥꯎꯈꯤꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯁꯖꯦꯁꯟ ꯇꯧꯕꯤꯔꯛꯎ ꯑꯩꯈꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯜꯕꯥꯔꯠꯅ ꯀꯩꯃꯤꯒ ꯈꯝꯕ ꯊꯣꯏꯕꯤꯒꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯌꯦꯅ ꯊꯝꯕꯤꯔꯛꯏ ꯑꯜꯕꯥꯔꯠ ꯁꯤꯡꯉꯥꯏ ꯍꯣꯏ ꯑꯩꯈꯣꯏ ꯈꯝꯕ ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯑꯒꯦ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯔꯛꯀꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯌꯥꯅꯔꯒ ꯍꯥꯞꯄꯁꯤꯒꯤ ꯃꯍꯨꯠꯇ ꯀꯩꯃꯤꯒꯤ ꯁꯤꯖꯟ 6ꯁꯤꯃ ꯍꯥꯟꯅ ꯊꯥꯡꯒꯩ ꯁꯦꯡꯅ ꯂꯣꯏꯁꯤꯟꯈꯤꯁꯤꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯁꯦꯂꯦꯕꯁꯀꯤ ꯈꯔ ꯑꯗꯨꯝ ꯍꯥꯞꯄꯤꯔꯛꯑꯣꯅ ꯍꯥꯏꯕꯁꯨ ꯊꯦꯡꯅꯕ ꯑꯗꯨꯒ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯀꯥ ꯁꯤꯒꯨꯝꯕꯁꯨ ꯑꯃꯨꯛ ꯃꯔꯛꯇ ꯈꯔ ꯌꯥꯅꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯛꯅꯕꯗꯤ ꯑꯩꯈꯣই ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯝꯕ ꯈꯟꯕꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯦꯝꯖꯔꯛꯀꯅꯤ ꯀꯩꯃꯤꯁꯦ ꯉꯁꯤ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯀꯅꯤꯀꯣ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯞꯄꯒꯤ ꯆꯥꯟꯁꯇꯤ ꯑꯗꯨꯝ ꯂꯩꯔꯦ ꯀꯩꯃꯤꯁꯦ ꯉꯁꯤꯃꯛ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡ ꯌꯥꯝ ꯉꯟꯅ ꯑꯗꯨꯝ ꯀꯩꯃꯤ ꯃꯈꯥ ꯌꯦꯡꯕ ꯑꯗꯨꯝ ꯐꯪꯉꯒꯅꯤ ꯍꯣꯏ ꯉꯁꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ 100% ꯀꯩꯅꯣꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯞꯀꯅꯤ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯍꯥꯞꯀꯠꯂꯛꯄꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯅꯪꯉꯒꯗꯤ ꯑꯗꯣ ꯅꯪꯗ꯭ꯔꯒꯁꯨ ꯍꯌꯦꯡ ꯑꯉꯟꯕꯗꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯌꯦꯡꯕ ꯐꯪꯒꯅꯤ ꯐꯪꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯅꯪꯗꯕ ꯇꯥꯔꯒꯁꯨ ꯉꯥꯛꯄꯤꯒꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯦꯅꯤꯃꯦꯁꯟꯁꯤ ꯀꯣꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯦꯝꯕꯗ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯄꯗ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯗꯨꯗꯨꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯨꯝꯕ ꯉꯁꯤ ꯅꯪꯗ꯭ꯔꯒꯁꯨ Hi Darojes and hi Waris. Welcome to our live streaming. Kaimigi makha thobisi paraba. ꯃꯌꯥꯝꯅ ꯑꯗꯨꯝ ꯄꯥꯝꯕꯤꯕꯁꯦ ꯀꯩꯃꯤꯁꯦ ꯀꯩꯃꯤꯒ ꯈꯝꯕ ꯊꯣꯏꯕꯤꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯛꯑꯣꯅ ꯍꯥꯏꯕꯗ ꯀꯃꯦꯟꯁꯦ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯩꯀꯣ ꯌꯥꯅꯔꯒ ꯍꯥꯞꯄꯤꯔꯛꯑꯣꯅ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯅꯤꯃꯛꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯥꯜꯂꯤ ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯥꯅꯔꯒ ꯍꯥꯞꯄꯗꯨꯁꯨ ꯍꯥꯞꯅꯕ ꯍꯣꯠꯅꯔꯛꯀꯦ ꯈꯝꯕ ꯊꯣꯏꯕꯤꯗꯨꯁꯨ ꯑꯗꯨꯝ ꯃꯈꯥ ꯍꯥꯞꯄꯛꯈꯤꯅꯤ ꯀꯩꯃꯤ ꯁꯤꯖꯟꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯌꯧꯁꯜꯂꯛꯑꯕꯅꯤ ꯃꯌꯥꯝꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝꯅ ꯌꯦꯡꯉꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯗꯁꯨ ꯀꯩꯃꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯁꯦ ꯀꯥꯎꯊꯣꯛꯅꯕ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯄꯨꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯗꯨꯃꯥꯏꯅ ꯌꯥꯎꯔꯝꯕ ꯇꯥꯔꯒꯁꯨ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗ ꯀꯩꯃꯤ ꯑꯃꯨꯛ ꯂꯥꯛꯑꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯇꯥꯡꯀꯛ ꯌꯧꯁꯜꯂꯛꯂꯦ ꯀꯩꯃꯤꯒꯤꯁꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠꯇ ꯂꯩꯖꯔꯦ ꯅꯕꯥꯅꯤꯁꯦ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯜ ꯃꯅꯥꯎꯁꯨ ꯌꯥꯝꯅ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯦꯃꯟꯇ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯕꯤꯔꯛꯏ ꯁꯞꯄꯣꯔꯠꯀꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯣꯝꯄ꯭ꯂꯤꯃꯦꯟꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯂꯦꯞꯇꯅ ꯍꯣꯠꯅꯖꯒꯦ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯖꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚ ꯏꯁꯇ꯭ꯔꯤꯃꯤꯡꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯨꯡꯁꯥꯡ ꯁꯥꯡꯅꯁꯨ ꯊꯥꯖꯔꯔꯣই ꯑꯩꯈꯣꯏ ꯉꯁꯤ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯂꯧꯖꯒꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯂꯦꯞꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯚ ꯑꯁꯤ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤ ꯃꯣꯠ ꯂꯩꯕ ꯐꯤꯗꯕꯦꯛ ꯂꯩꯕ ꯑꯗꯨꯁꯨ ꯇꯥꯅꯤꯡꯕꯒꯤ ꯄ꯭ꯂꯁ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯈꯔꯁꯨ ꯊꯝꯅꯤꯡꯕꯒꯤ
ꯊꯥꯖꯔꯛꯄꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯀꯥꯡꯂꯦꯟ ꯑꯣꯏꯕꯅꯤꯅ ꯃꯌꯥꯝ ꯑꯌꯥꯝꯕ ꯀꯥꯡꯒꯤ ꯈꯦꯆꯤ ꯆꯥꯕꯗ ꯐꯣꯀꯁꯁꯨ ꯈꯔ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯉꯁꯤ ꯍꯧꯖꯤꯛꯀꯤ ꯇꯥꯏꯃꯤꯡꯁꯦ ꯀꯥꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯒꯤ ꯁꯥꯏꯠꯇꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯒꯤ ꯂꯥꯏꯚꯇꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯇꯥꯃꯤꯟꯅꯕ ꯏꯟꯇꯔꯦꯛ ꯇꯧꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ